ꯅꯨꯡꯗꯥꯡ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯏꯃꯥ ꯀꯩꯊꯦꯜ 3 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯈꯥꯏ ꯐꯥꯎꯕꯗꯤ ꯐꯝꯕ ꯌꯥꯍꯜꯂꯣꯏꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯕꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃꯗꯤ ꯁꯤꯕꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯄ ꯂꯣꯏꯅꯅ ꯅꯥꯔꯨꯕꯗꯒꯤ ꯐꯔꯛꯄꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯑꯅꯧꯕ ꯀꯣꯕꯤꯗ-19ꯒꯤ ꯁ꯭ꯇ꯭ꯔꯦꯟ ꯑꯃ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯁꯟꯗꯣꯔꯛꯄ ꯍꯧꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ 3 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯈꯥꯏ ꯐꯥꯎꯕꯗꯤ ꯍꯥꯡꯗꯣꯛꯇꯅ ꯊꯝꯒꯗꯧꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯨꯀꯥꯟꯁꯤꯡ ꯃꯤ ꯄꯨꯟꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯊꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯗꯧꯔꯤ꯫ ꯁꯦꯠ ꯑꯁꯤꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ 3 ꯍꯥꯡꯗꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝ ꯆꯣꯅ ꯇꯤꯟꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯂꯥꯏꯆꯠ ꯑꯁꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯗꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ 3 ꯐꯝꯕꯒꯤ ꯑꯊꯤꯡꯕ ꯊꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯥꯏ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯉꯥ ꯆꯥꯛ ꯌꯣꯟꯕ ꯃꯤꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯁꯨ ꯅꯤꯌꯝ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯠꯆꯩ ꯌꯣꯜꯍꯟꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯗꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯀꯗꯧꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯍꯌꯦꯡ ꯐꯥꯎꯕꯗ ꯍꯦꯂꯤꯀꯣꯞꯇꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯗꯨꯅ ꯖꯨꯀꯣꯗ ꯆꯥꯛꯂꯤꯕ ꯃꯩ ꯀꯟꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯗꯤ.ꯁꯤ. ꯁꯦꯅꯥꯄꯇꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 18ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒ ꯇꯥꯏꯅꯕ ꯖꯨꯀꯣ ꯚꯦꯂꯤꯗ ꯃꯐꯝ 3 ꯊꯣꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯃꯩ ꯆꯥꯛꯄ ꯍꯧꯔꯛꯈꯤꯕꯗꯨ ꯃꯥꯎꯟꯠ ꯏꯁꯣꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1.5ꯃꯨꯛ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯃꯥꯎꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯥꯛꯄ ꯃꯩꯗꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯃꯨꯠꯊꯠꯄ ꯉꯝꯂꯦ꯫ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝꯁꯤꯡꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯃꯨꯠꯊꯠꯅꯕ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯗꯨꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤ ꯗꯤ.ꯁꯤ. ꯑꯣꯏꯔꯤꯕ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤ.ꯁꯤ.ꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯖꯨꯀꯣ ꯑꯦꯔꯤꯌꯥꯗ ꯃꯩ ꯆꯥꯛꯂꯤꯕꯁꯤ ꯃꯐꯝ 3ꯅꯤ꯫ ꯃꯥꯎꯟꯠ ꯏꯁꯣꯒꯤ ꯃꯐꯝ, ꯃꯔꯥꯝ ꯆꯤꯡꯃꯩꯔꯣꯡ ꯊꯪꯕ ꯑꯃꯗꯤ ꯃꯥꯎꯔꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯅꯤ꯫ ꯃꯥꯎꯔꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯤ ꯃꯤ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯅ ꯉꯔꯥꯡ ꯐꯥꯎꯕꯗ NDRF, SDRF, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯃꯨꯠꯊꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯃꯥꯎꯟꯠ ꯏꯁꯣꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯃꯔꯥꯡ ꯊꯪꯕ ꯆꯤꯡꯃꯥꯏꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤ ꯀꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯝꯕ ꯎ ꯋꯥ ꯀꯨꯡꯅ ꯍꯧꯕ ꯃꯔꯝꯅ ꯃꯩ ꯀꯟꯕ ꯆꯪꯕꯗ ꯑꯄꯟꯕ ꯑꯣꯏ꯫ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯦꯂꯤꯀꯣꯞꯇꯔ ꯃꯁꯤꯡ ꯍꯦꯟꯅ ꯄꯤꯅꯕ ꯍꯥꯏꯖꯕꯗꯒꯤ ꯉꯁꯤ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯗꯨꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯪꯁꯤꯟꯕꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏ 150, ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏ 50, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯃꯗꯤ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 250 ꯔꯣꯝꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯍꯦꯟꯕ ꯐꯣꯔꯁ ꯍꯥꯞꯆꯤꯟꯅꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯁꯤ ꯃꯩ ꯀꯟꯅꯅꯕ ꯃꯤꯑꯣꯏ 100ꯒꯤ ꯃꯌꯥꯗ ꯍꯦꯟꯒꯠꯇꯨꯅ ꯆꯪꯁꯤꯟꯕ ꯌꯥꯔꯤ꯫ ꯃꯥꯎ ꯑꯃꯗꯤ ꯑꯅꯛꯄ ꯃꯐꯝꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯩ ꯀꯟꯅꯕꯒꯤ ꯊꯕꯛꯇ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯃꯩ ꯆꯥꯛꯐꯝꯗ ꯆꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯩ ꯀꯟꯕꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯦꯝꯕ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ, ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯋꯥꯠꯅꯗꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯦꯡ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯤꯔꯤ ꯇꯨꯔꯦꯜꯗ ꯒꯨꯔꯥ ꯉꯥ ꯐꯥꯅꯕ ꯁꯥꯕ ꯄꯜꯁꯤꯡꯗ ꯑꯄꯨꯝ ꯑꯁꯥꯁꯤꯡ ꯄꯟꯗꯨꯅ ꯂꯩꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯍꯟꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯥꯏꯈꯠꯄꯤꯗꯕꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯌꯥꯝꯅ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯑꯁꯤ ꯖꯤꯔꯤ ꯇꯨꯔꯦꯜꯗꯒꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯤꯔꯤ ꯇꯨꯔꯦꯜ ꯑꯁꯤ ꯁꯥꯊꯤꯅ ꯃꯣꯠꯁꯤꯜꯂꯛꯄꯗꯒꯤ ꯋꯥꯇꯔ ꯄꯣꯂꯨꯁꯟ ꯊꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯖꯤꯔꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯖꯤꯔꯤꯕꯥꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁ. ꯁꯗꯥꯅꯟꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯖꯤꯔꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯐꯠꯂꯛꯇꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯁꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯒꯨꯔꯥ ꯍꯥꯏꯔꯤꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯉꯥ ꯃꯈꯜ ꯐꯥꯅꯕꯒꯤꯗꯃꯛꯇ ꯇꯨꯔꯦꯜ ꯄꯔꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯎ ꯋꯥ ꯀꯌꯥꯅ ꯐꯩꯖꯤꯟꯗꯨꯅ ꯄꯜꯀꯌꯥ ꯁꯥꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯣꯠꯄꯒꯤ ꯃꯔꯝ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯒꯨꯔꯥ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯄꯜꯁꯤꯡ ꯑꯁꯤ ꯕꯣꯔꯣꯏꯈꯥꯟꯗꯒꯤ ꯍꯧꯔꯒ ꯖꯤꯔꯤ ꯕꯖꯥꯔ ꯌꯧꯔꯝꯗꯥꯏ ꯐꯥꯎꯕ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯃꯁꯤꯡ ꯈꯪꯗꯅ ꯄꯜ ꯁꯥꯗꯨꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯄꯜꯁꯤꯡ ꯑꯁꯤꯗ ꯇꯨꯔꯦꯜ
khonungda thadarakpa phata haudi ok yen kya gi asiba masasing thadarakpadagi palsing asida panduna leibadagi pumtharakpadagi jeri turul gi ising khwaidagi hena pollution thoganbagi maram oire hauji guranga asi samudra gi sarukta kumthabagi matam loirabana palsing asi lauthokpham thokle maram aduna sarkar gi अथुब मियेंग संगबियु लोइनेना पल साबिरिबा मियेसिंगनसु खुदकता पलसिंग असि लथोकबिदुना जिरि तुरेल अफब इसिंग सलहंदुना जिरि प्रजा मियामना सिजनबा अफब इसिंग फंगनबा होनसि हाइनस पाउसिना मखाताना फुंदोरकली मखासे थरक पोइन अतोप मरुएबा पावा मनम असिबा अंगांग फंगले ngarang numidang pung taruk rom tabra Chusampur PS ki report matungina PS asidagi kilometer ahum rom salaga leiba Molabai Bai faida sapu amagi manungda haplaga hondoglamba asiba angang nupa amagi haksang fangle angang asi sayol ama aniromgi lengni operation tawbigi photpham lei haidhen supau sina makhatana fongdorakli atopa pawa manamu Assam Sarkar na high school amadi higher secondary parikya gi matam laukthokre Assam Sarkar na state adugi higher school amadi higher secondary gi parikya gi matam laukthokre high school gi oina parikya gi matam asi me 13 digi hogani higher secondary gi oina me 12 digi hogani amasum masigi phalna July tang 8 amadi kunthra da laukthokani hain state adugi education minister na fongdokre hain spouse na makhatana fongdorakli makhasa tharakpoina topa pawa manama UK digi Delhi da halakpa miyoi nifu positive oire UK digi Delhi da halakpa miyoi nifu test tawbada positive oiba phangle hain agency gi pauna hairi makhoi flight tongduna Delhi da halakpada khudakta check tawbada positive oiba thengnakhibani hairi makhoi tuan ba hospital kiagi laboratory da sangeng tawbadagi positive oiba thengnakhibani hain agency dagi phangwa pawa manasu makhatana fongdorakli Roshilak po na to papawa manamo Manipur lengak na BDF personnel sing suicide tawba ngaibigano Bela's Defense Force BDF ki hausik phangliba tolob asidagi hengatuna matik saba tolob lengak na PBU BDF sing amasum BDF ki imung manungna suicide tawduna sirakpa ngaibigano haina Imphal West District BDF Welfare Association gi President MD Reyes Khan fongdokre ngasi Manipur Press Club ta pangthokpa pawgi mifam amada mahakna hai BDF ki tolobasi asuki matik pikli masina imung manung puna ba hotnabada khudongsa da kya thengnari masida lenga amadi mari lena basing miyeng sangbiyu maduna trabadi hena BDF oiruba miyoi sing awaba mayuk narakpa yana leire haidi mana makhatana hai Imphal West District Reserve Line da leramba aduga ATS oina Lamphel Court mathau toramba thangmaiban hijam dewan lekai digi humusam inauksa singana leikidabada association sina thamoi sokna nuaitaba phungdokli loinana imung asigi awabada saruk yabago loinana sel oina lupa lakh ama makhai mahaki apokpada khusina khre hairi amaromda leikidraba personnel asigi apokpa matam kuina paralysis tawduna hingli apokpina haksangi phibam sokchilaktuna awaba punsi amada hingli masida government BDF singda piriba khusuman khara asina hinglingai matamda masak thokna imung manungi mateng pangba ngamdabana BDF oiriba miyoi singamadi imung manung yaunu khudongsa daba kya mayoknari asigumba kaya sida lenga nam yeng sangbi haidena su pausina makhatana fongdorakli